Matam, masi university lairiba khudingmakna induna chatliba pot haigadra kari haigadabano chapchan haibi yamna luba karigumba amakhakne aikhoina toina hainai matam manghangano matam si paisani matam leitre asina chingba thabak thogai pumnamak matamgi matung inna sintoe tarik thaban panai matamgi khongchat khangnaba khutlai kaya ama sijinai adubu kupthana thijilubadade karino munna khangdriba scientist sing fawa ngawhaliba concept amakhakni matam ngasigi video sidagi adugumba yam ngakpa kok pungchai chahenba ngamba matamga mari leinaba fact khara khangminase ahanbada gravity chingsinbagi shaktina space amadi time bu khoihan kolhanba ngami haidana Albert Einstein na 1915 da utke masina haibadi gravity kayam kalli habagi matung inna matamgi khongjal yangba tappa nahali haibani khudam awangba mafamdana matamse khidang thugatna chatle maramdi leimaidagi mathaklomda kakhalibam khai prithivigi chingsinbagi shakti hanthaba helai leimaida lehoba miduna matamgi khongjal kharadi adum tapthana experience tawgani masibu gravitational time dilation kawe interstellar movie da so masi ekhoina ukhre black hole ga naknana leiba planet amada chatlubadagi makhoigi pung amaga prithivigi chahi 8 ka manai haina utle gravity yam kanbana makhoigi matam yam sathina tapthakhibani hoi black hole aduk nakna planet leiba yai yade haibaduna tongan bawa fam ama oikhraga gravity na matamgi khongjel khena hali haibasimadi soidraba achumba wa amani wangba khena ba mafam singda atomic clock kaya thamduna changyeng kaya chathaduna proof tawkhrabani masini Einstein gi fauraba theory of general relativity haribase ani subada mi khudingmakki matam mi khudingmakki haujekse amatani chap manai haina ekhoina khalle karigumba amakhak akaknaba matam khudam oina nungthilgi pung ani da thokle adu oiragadi mi khudingmakki damak madugi mitkuptu chap mana fam thoiba natra masi Einstein gi special relativity gi matung inadi lale tasengbadi simultaneity haidi chap manaba matamda thodok thabak punna thokminnaba haibase nangna kayam yangna chatli habagi matung ina khetnei nangi haujiktu yangba khedana chatliba kana amagide haukraba natragana thoktriba oirambasu yai lengdana leiba mi amada thodok ani matam amatada punna thokminnaba manbadu yangna chatliba kana amadade akon ahan naina thokpa oina ubasu yai ahum subada ngasai pankhiba special relativity duge yam sathina ngakningai oiba atopa amana yam yangna chatliba potsak singi dama matam taptharakpa asini hena yangkhatliba mkhai lengdana lehoba kana amaga yengnabada yangna chatlibadugi matam tapthari haire masibu time dilation haina khangnai space ta yam yangna paiduna chatliba astronaut singi matam se prithvi da lehoba aikhoigi matam dagi tapthaba hele masi yangna paiba jet plane amade satellite sijinaduna khudam changdam puthokhraba wani interstellar gi khudam amuk lorabada mangal gi khongjel nakna pairuba cooper gi matam sathina tapthakhiduna mahakna prithivida halakpa kanda magi machanupi murphy di hanuduna leiramle adubu mahakti chatkhibada oikhiba fivam duga karimta khenadana adum halakhi mari subada matam si mamanglom da chatliba past gi present gi future lomda sum chatlibasi karigino haukraba matam lomda hankatna chatribasina karigi masi arrow of time matam gi tenjai sijinaduna takpa yai masida yam maru oiba entropy koba idea amakhak yauri icham chamna entropy haibadi karigomba system amakhakta hanadagi fivam kaisilakpaduni khalasu yai taibangda leiriba khudingmakse matamgi matung ina sokchilakpa kangkhong chaiba sum henkalae aikhoina khangjaba khudam ama hekta lause ngasi agi kasi fazana loisile firol amadi larik laisu mafam chan chana thamjille adubu loisindana sum thamlagade chaiba motsin bahen kalaibasi entropy nani matam haukhibagi matung inna entropy su wangkhalai disorder wangkhalai kangkhong chaiba motsilakpa sokchilakpa hen kalai masina matam se mamanglom data adum chatli haina aikhoina fawbani haire manga subada matamgi matangda yamna ngakpa wa ama block universe theory asina fongdokle theory sigi matung inna past present amade future punna leiminai haire leptana chentharak liba turel amagum ubagi mahutta block universe theory na matam se achauba block amagumbani haina lauduna matamda thokpa thodok pumnamak hanadagi punna lei
masi fauraga aikhoina leptana sum chatpani hai aduna mityeng sigi matung inna haukraba thodok sing thokibagom tungda lakadaba singsu hojik adum leirabani aikhoina thengnadribagi khangdana leibani theory sigi matung inna matam haukiba fauribase asengba nate illusion ni aikhoigi wakhalna malhanjabani hairi taruk subada 1920s ki matamda Edwin Hubble na universe leptana expand tawe pakthok sandor e haiba khanglakhi universe tawkhalakpaga matamga sumari leinai hai henna khangnaba balloon amagi mamaida bindu khara adagi tenjai yaksillaga kamkhatlase balloon du chawkhalakpagi matung inna maduda yaksilliba bindu singdu lapthoknare lei dusu sangbe henkalai loinana matamsu leptana rubber gum chingthok sangdore space da honglakpagi matung inna matamsu honglai haibani universe ki tongan ba mafamda ghari singi khongjel manaroi hairi taret subada universe ki oina matam gi khongjel khena basida natana aikhoi gi pukning wakhal gi fivam kamdawi habagi matung inasu matam si manade aikhoi na thawai yam waba natraga ki ba fawba kanda matam si tapthaba malhanduna yamna kuibagum fahalle nangi marup amana nangonda call tawrak aga wa aruba amakhanasi phone da haiba nungaite pungkhai amagi manungda yaurake haire langtak nabana nang ngai ba ngamdaba fawe pungkhai amadu yam kuiba matamgum soidana faugane masi thoklibasi akanba ithil singna aikhoigi brain na e pau information processing toba thugalakpanani masina matam si sangdokpa malhanbi bani hai amaromda potharingai gumba nungai thoklingai matamdadi matam haukhibasi khanghaude aikhoigi brain na matam kamdongna experience tawi haibase memory emotion amadi karigumba amada pukning changsinbagi makha pole masina tasengba matam hongi haibadi natte aikhoigi memory na sanaba trick oigani haire nipan subada covid laichet manungda mi kaya amana matam fawbagi mawangsi hanadagi khenakhi manakhide hai khara amana matam si sukchat chatabagum tawi hai aduga khara amanadi jahi ama ani se kamdongna haukrino khanghaude haibasu yawe masigi angakpa chapmanaba thodokta khetnana fawkhribasi aikhoina hana ilamba ngaktuna chatlamba routine kairakpana ohenbibani haire thabak ingkhang mahai masin tamba chatnaramba chatnakhidre marup mapang punduna koibalangba tawnakhidre experience punamak chap lepkhre nongmagi marakta khetnaba laisilakta numit khuding chapmana khalakhi anova experience thengnadraba kanda aikhoigi brain na akanba ningsing mami semlakte masina hangatuna yenglubada matam yam yangna haukhiba malhan biribani amaromda aikhoina tawfam khangda boring chuba natragana akiba nungsa thiba pokpa kanda matam se yam tapthana chatpa male leiriba pukningi ithil amadi akoibagi fivamna aikhoina matambu fawbagi mong lepi haibasi masina otle matam haibasi ghari khaktana onba natte aikhoigi kokna su lepi haibani mapan subada aikhoigi brain manungda hangchangi master clock haina su khangnaba suprachiasmatic nucleus SCN haidana ama yaure masina tumba mitkap thokpa hormone thadorakpa asina chingbabu matam chana hangchangna pangthoknaba mathau tawe masigi SCN se neuron lising kun muk khaktana sai adubu circadian rhythm haina su khangnaba hangchangi nungi ghari sibu aikhoina apang siba ngamde khudam India gi matamna London gi matamdagi pung mari makhai mok hale nang London chatlunabagi ayuk ki pung 3 ki flight tonge matamduda asomdade ahingi pung ama makhai taram dawribani Delhi to London gi flight si leptana paibada pung 8 makhai di change nangna London yobada ayuk ki pung 18 khaktamak taramme adubu nangi hakchang manungi ghari dunade India gi matamda haina khrabana nungthil gi pung 3 makhai oigadabani haina fawhan biduna ingau ba chokthaba chusinnaba waba fawhan be masibu jet lag haina khangnai tumamda yorakpada akhaba coffee phaniam thakchillasu phone screen gi maingalna mitta phaniam yehlasu nungi ghari sina adum khangi aduna numidang thabak suba singi hakchang sokpa helibani maramdi makhoi gi si ichamchamna chokthaba khak natte hakchang gi ghari ga thabaki matam aduga tayon narakpana hakchang da akaiba thokhalibani tara subada aikhoi miyoibadi ubangambagi e pause 60 frames per second haidi second amada mami humfu lausinduna process tawba ngamme adubu sa kaya ama maru oina uchek hayingna chingba
ꯑꯄꯤꯛꯄ ꯖꯤꯕꯁꯤꯡꯗꯤ ꯃꯁꯤꯗꯒꯤ ꯌꯥꯝ ꯍꯦꯟꯕ ꯆꯥꯡꯗ ꯎꯕ ꯉꯝꯕ ꯏ ꯄꯥꯎ ꯂꯧꯁꯤꯜꯂꯤ ꯍꯥꯏꯔꯦ꯫ 2013ꯗ ꯇ꯭ꯔꯤꯅꯤꯇꯤ ꯀꯣꯂꯦꯖ ꯗꯕ꯭ꯂꯤꯟꯅ ꯆꯠꯊꯈꯤꯕ ꯁ꯭ꯇꯗꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯥꯒꯤ ꯃꯦꯇꯥꯕꯣꯂꯤꯖꯝ ꯊꯨꯕ ꯖꯤꯕꯁꯤꯡꯅ ꯃꯇꯝ ꯇꯞꯊꯅ ꯐꯥꯎꯏ ꯍꯥꯏ꯫ ꯃꯦꯇꯥꯕꯣꯂꯤꯖꯝ ꯍꯥꯏꯕꯗꯤ ꯍꯛꯆꯥꯡꯅ ꯆꯤꯟꯖꯥꯛꯄꯨ ꯑꯦꯅꯔꯖꯤ ꯑꯣꯟꯊꯣꯛꯄꯗꯨꯕꯨꯅꯤ꯫ ꯍꯌꯤꯡ ꯑꯃꯒꯤ ꯃꯃꯤꯠꯅ ꯁꯦꯀꯦꯟ ꯑꯃꯗ ꯂꯧꯁꯤꯟꯕ ꯉꯝꯂꯤꯕ ꯚꯤꯖꯨꯑꯦꯜ ꯏꯟꯄꯨꯠꯁꯤ ꯆꯥꯎꯔꯥꯛꯅ ꯁꯦꯀꯦꯟ ꯑꯃꯗ ꯃꯃꯤ 250ꯃꯨꯛꯅꯤ ꯍꯥꯏ꯫ ꯑꯗꯨꯅ ꯍꯌꯤꯡ ꯑꯃ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯕꯗ ꯍꯌꯤꯡꯗꯨꯅꯗꯤ ꯑꯩꯈꯣꯏ ꯈꯨꯄꯥꯛꯇꯨ ꯁ꯭ꯂꯣ ꯃꯣꯁꯟꯗ ꯄꯥꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯎꯗꯨꯅ ꯄꯥꯏꯊꯣꯛꯈꯤꯕ ꯅꯪꯍꯜꯂꯤꯕꯅꯤ꯫